ngasi numida wairam phongkiba tungan manipuri se phongsingdagi amasung thukiba thodo wathokingdagi maruibi i pausing miyamna thamjagi ahanbada kangla paudagi lokusaraga isai sana sakhotpagi wakhal sagatrabadi sana laibak manipur lupa di lairadana kori lebak phawbo oiba ngamloi lor hop foje popi thaba umang kok thokpa lamai thaba leptrabadi manipur si laikangla oirakpa yabi akiba lakle haina lok sabha gi mp dr lorho s foje na phongdokre wafam asingasi kamjong district ki kumram village pu SAGY gi makhada model village oina semganaba launch tawbagi thoramda phongdokibani DRDA kamjong na sinduna pangtokibu thoram maduda phungyar kendra gi MLA laisyo kaising kamjong gi DC nang mai su saryaki thoram asigi mari lainana MP lorho foje na lusingduna u thakibaga loinana kamjong upper primary school gi extension room ama su sangaki mangna makha taraduna isai sana sakotpagi wokal sagatrabadi sana lebak manipur lupa di lairadana kori lebak phawoi ba ngamloi sakot pai bis legana sakot tharang yat pakhakta na yaroi miye khran aphaba purana bo honarabasu miye yamana singthana bo honarabadi sakot pa khunai haibadu oiroi sel tanbada umang kok thoklaga popi ganja tharaga tangani khaliba miye singadu aikhoi miye ba khunai bu singnabani Haujik singi lam singmai kya kokthokpa lamai thabadagi laikangla oirakpa yabi akiba leire singi khul ayamba ising phangdabagi awaba mayunare miyoi khrana singdagi tamda kumtharaga lainaba honarabasu tamdasu ising phangdabagi awaba sauna mayunare asigumba phibam asida aikhoi kayam kuin hingba ngamgadoribano haibu wahang oirakle hainasu phongdokhi haidi atop paumana drugs aba yonba khudaktagi thingle Human Welfare Club Langthabal Mantri Kong Mayalekai Young Advanced Learners Library Association Langthabal Mantri Kong Makalekai Madi Mera Pai Langthabal Mantri Kong na Konba area singda same war against drugs sagot point may kaban nisa saba madi yuyon kudak tigi tingle haina Human Welfare Club ki General Secretary na thadorakpa siorlaman haidi hairiba area sida dukan khara thengna hangduna sanai yunaiba man monda sathari bizu kudak te lepadamani hotel coffee shop amadi dukan sing lekai ki miyok ta leibani haina logani amadi masidagi tholakpa apapata pumba masa masa gi daita oigadabani haire hanisu pausna makata na phungdorakli makasa tarak poina to papomna mitai mekna sangma thaba mandi milal gi thoram khuding na sogat pa haina yanakre milal mita irol iek loina silol milal kanglai pangna lamdam sida ngasi fawba lol mek sakot hanana basang sildibu khongjang gi manung sana lamdam sida pangto pa thoram khuding makta sejinari ba backdrop signboard banner hoarding advertise khudima ki mathakta sauna mitei mekna thabigada bani haikiba adugi wangbada handak kaksingi dramatic union hall pangthokiba taramathu shuba manipur film award manifa thasigi kungani thuta pangthokiba thoramda sejinari ba banner backdrop singda mitei mek yoramda badagi matangda ngara nungthil punga matapa matuna film forum gi office forum gi chairman laimi surjakant yauna manifa gi mihut oina Y. Nilasandra Manifa Festival Director Chairman Thauna Dorendra Secretary Thauna Yauna Middle gi Mekedi Vice President Middle W. Gozen Assistant Secretary Publicity R.K. Jiten Secretary Organization S. Binanta Finance Secretary M. Indrajit Minority Secretary Haisau Yauna Puna Famina Dona Mamangda Asoiba Khara Laikibatu Yanaba Purakpuga Loinana Matung Tarakura Thoram Kudimakta Mitei Mekna Sauna Thapa Madi Milal gi Thapa Kudimakta Sawatpaga Loinana Mating Pangmina Ba Haina Yana Krana Milal gi Secretary Publicity Soibam Arun Mitei gi Sirol Amana So Haidi Makasa Tarak Poina Kanglai Paki Maira News Tagi Topama Ruebi Ipau Sing Miamda Thamzage BJP Northeast In-Charge Puriba Sambit nini khongchat imphal thunakre haujuk lenga pairiba BJP gi manung oiriba sarangna si sangdaina ba ama purakna bagi damak BJP gi national spokesperson su oiriba Northeast In-Charge Summit patra nini khongchat ngasi numidang wairam pung mari rom tarak pa doaida imphal thunakre mananga si imphal gi bir tikendrajit international airport thunakibada party gi makok thongbu lusing busing amadi MLA minister singna haraktiam okay Presna Thazaba Yaba Mapamdagi Pama Paugi Matunginadi, BJP gi Northeast In-Charge ki Puriba Sambit patrana imphal thunglakibaga party ki maru evolution singa wa khanagani madugi matungda hayeng BJP gi MLA singyaw mi phama masu party asi gi office ta pangthoklabi haidi
Sambit patra gi imphal khongchat asi yamna maruoiba khongchat ama oini maki khongchat asi maruoina haukiba numit kharani gi mamangda BJP gi MLA mari makoina pairamba CM gi advisor amadi chairman gi phamsing thadokibana loinana chief minister da PN da wafam kya phongdoknarakhiba amadi Delhi da center gi lusing basi unana bagi dama ngaiduna lairiba sigi matang da oibi hai wathok asigi matang da party gi president A Sardana MLA sing da party gi oiba wafam sing mapana puthokna ba khan ki basu laikhrabane lakliba sahi ing lising ani ga kunga mari da pangthokadoriba lok sabha mikal naksalakpa ga iroinana MLA khara gi marakta pena da bigi mami tarakliba sigi yenglaga BJP gi center gi lusing basi na mi yeng sanakpane maki khongchat asida maruoina MLA sing gi marakta MLA khara masa na pairamba phamdigi resign tokhiba sigi matangda party gi thakta punna wa khanaduna woroisan ma purana bo khonagan henasu pausna makhatari makasa tarak poina to pauna Punjab ki hanagi chief minister Prakash ta laikhidabada leba sigi masu ohum gi phiral tangkhai sing thaduna awaba phongdokadori Punjab ki hanagi chief minister Prakash Singha bandal ngarang Chandigarh gi Mohali da leba Fortis Hospital da masagi anaba mana maramoiduna laikhidre mana laikhidabada India gi Prime Minister Narendra Modi hanagi Prime Minister Dr. Manmohan Union Home Minister Amit Shah yauna leba sida leiriba politician singna awaba phongdokre laikhidraba Punjab ki hanagi chief minister Prakash bandal masagi sei maudraga mangasukre ma masagi anaba mana maramoiduna numit tare ni gi mamangda Mohali da leiba lanai hospital amade emit tawki loinana maha sor honma nungairaktabadigi haukibi irai numita ICU da thamduna laikatnaraba matung ngarang numidang pung 9 lom tarakpa matamna laikhitabani lusingba sina laikhidabada awaba phongdokpa oina hayeng April 13 asi Punjab ta state adugi lengana suti laukthokre loinana India lengana lusingba sina laikhidabada awaba phongdokpa oina leiba asigi lairib state amadi union territory singda leiba asigi masu ohumgi phiral tangkhai sing thaduna awaba phongdoknaba khankhre laikhidraba Prakash Singha badal Punjab ko ina khwaidigi naha oiba chief minister oikhi laikhidraba badal Punjab ki chief minister mangara oiramkhi laikhidraba akali dal gi lusingba sina ma ki sahi niphug humdoi shuba matamda khwaidigi naha oiba chief minister oina Punjab ta lengak sasan pairamkhi laikhidraba lusingba si Village Sarpanch oina miyam gi thabak toraki loinana ma na sahi kunthra sorakpa kumja English singa maga samapan gi yankhai gi tereta Congress ki ticket Punjab Assembly constituency da vote ka dana miyam gi lusingba moira khenesu pau sida supalakli atopa pawmana aikhoi da lairiba mahigi wakhal loksing asi pithokoda loinai da balani aikhoi na hairiba khangliba mahi wakhal loksing asi horakliba mirol takpi tambiram gadabani masi miyoibena pithokoda loinai da lan ama khangni haina education department gi DI zone 1 imphal west ki sina memina phongdokre ngasi hairangoi thong high school pangthokiba promoting experimental method of learning science and methods at the elementary level gi thoramna athoba mithonglen oina saru yaraduna mangna hai geographical indications GI tech ki matangna mahairoi singnasu mamutana khangma matautai lamdam asida phangliba khoi gi pothok singasi malem gi miyamda masa khangana ba GI tech tawba tangai fade umuro asi iramdam asigi pothok oirabasu Nagaland hana GI tech tawkhibadagi makhoi gi lamdamna phangwa pothok oina launari maramasina iramdam asigi polam sing GI tech phangna bu hona ba tangai fade haki thoramadura hairangoi thong high school singamathak high school Petrigo junior high school amadi Moirangkhom junior high school gi mahairoi singchu saruk yakhen su pausna phongdorakli amaromdana civil service combined competitive exam sahi taruki matung lakli April 13 da center nifu da pangthoklagani Manipur Public Service Commission MPSC na lawba Manipur Civil Service Combined Competitive Exam 2022 preliminary asi sahi taruki matung April 13 da state asigi center nifu da pangthoklagani hari Panbayabadi mamangna pangthokiba MCS AC exam 2016-2022 asida aswabi kya laikhi amadi schedule caste mahairoi anigi mark cut off tawba masu mahairoi singna phanglakpa mark chauna khenaba head examiner khandaba moderation amadi scaling yawda kanglon lana puksiel singda mona pangthoki boigene ki MPSC na lawba MCS AC exam 2012-2022 gi mayokta Manipur High Court pending case su laidi haidi MPSC question embassing yam khat halabadi makhoidigi question leak oibigi sang so hantarakani hai MPSC na supervisor amadi assistant supervisor observer gi mathodang bu yaning de amadi maramdi OMR sit hana tokiba
MPSC की एग्जाम अदुदसु सुपरवाइजर की सिग्नेचर कलम यौरमदे मसिना सुपरवाइजर की साइन याउदबा OMR अदु एप्रिल 13 सेंटर निफुद पांथोकदोरिबा अदुदसु लाइन सिंदोकु यागने हाइदि असिगुम्बा अरानबा सोइबा कया असिगुरगा सिविल सर्विस परीक्षा थाजनिंग महिरोय क्याना सोशल मीडिया प्लेटफॉर्म दा कैंपेन अमा नो एग्जाम अंटिल प्रॉपर रूल्स हौदोखि अमदि MPSC एग्जाम असी कांगलोन चुंबा रूल अमा सेमद्रि फाव परीक्षा यैथोपियु ममांगदा असोइबा कांगलोन लाना खनखिबा मदि हाना थोकिबा MCCS CCE 2016 एग्जाम अदुदा लोन यादबा टेक्नखिबदगी कैंडिडेट हुमफुगा निथोय टर्मिनेट तौखिबा अदुना मखोइगी अराइबक लेफनिंग दाइखि MPSC ना एग्जामिनेशन असी था अमगी यैथोकपदा अकाइबा लेति हानसु क्यारक यैथोकपा याउख्रे 2019 द एग्जाम नुमित निनी वालिङैदा यैथोकिबसु याउख्रे हाइदि MPSC ना कांगलोन वांगबदा थबक लौबदा ऑफिशियल सिंगदा असोप लेति अदुबु पुन्सिदा मसक थोकपा मियोयम ओइनिंगबा सिविल सर्विस परीक्षाबु थनिंगबा नहासिंग अमदि माइरोय क्याद MPSC की अरानबसिना अदुकि मतिक सोगल्लि हाइन पाउस फोंदोरखि अमरोमदना DM यूनिवर्सिटी नुमित 10 सुमन सथरखिबा योगा कोर्स ngasilusinkhre ekanda kendra Kanyakumari imphal branch na sinduna numit 10 सुमन सथरखिबा योगा कोर्स lusinkhre DM यूनिवर्सिटी दा योगा The way of life haiba thimna sathrakhiba yoga course adu imphal gi tuan ba mafam amadi thawal district gi lakpa mi kyana saryakhi course adu yoga gi concept amadi yoga asana sing practical oina takhi ngasi solution be gi thoram adu sakhanglaba euro surgeon amadi social activist Dr. Rajendra DM University gi physics department gi HOD Dr. L Rajananina marueba mithung singwaki loinana yoga course adu saryakhi thoram adu mari lainana yoga gi marueba kya gi matangna palladuna Dr. Rajendra na hai yoga gi asna ama oiriba yogi kriya asi sinus amadi atai sor honbaga mari lainaba laina sing layengba yamna kanaba asna amani yoga sanabada sel yamna tangba equipment sing mathau ta de ki thoram adu saryakhi Dr. S Rajan hai yoga si haksang wakhala madi thawaya mat oina apunba exercise amani haiba yawn wapum kya thamki thoram loisilakpada yoga gi course adu saryakhi ba miyoi singna certificate sing su yentoki loidana makha na imphal tuan mafam sing numit 10 ni gi oiba yoga course sing pangthokna ba thorang tawri swaidi makha sa tharak poina pausal pausi dige to papaw manamo ningthau singi mitam mafam sana yengla khinbiu siko adungai gi kangleipak ngasi gi manipur gi yelhomi mitei furup nation sigi manada masuk lining gi top masak laser e dubu lebak thibidi mitei ayamba hindu lining laukhibadagi furup ki satna rol amadi puari da maring marang horaki masigi matung dagi di asum tamna khoi gi thauna phaba ningthaurel kya gi wari singbul akaw pare salaki aduna mitei ni hindu lining laudringai yam angan matamna palamba thauna phaba mitei ningthau singi mitam mafam sana yenglaga atubu matamda hausuk paliblenga asina khinana bhona biu haina siko gi secretary publicity ni thokpa siol amana phongdorakli siol asida mitei ni hindu lining laudringai yamna angan matamda palamba thauna phaba mitei ningthau sing aduna saktam mitamdi mafam kadai da hausuk khillebegi haibisi hangba yaba madi nainaba yabu wapamni masi khandapam thoi aikhoi yaudana sahi lising kya gi puari mapung phadaba sagatpa yadaba mayek sing puari oibi haroi aduna siguma yamna angan matamda South East Asia ningtamna madi thauna laina palamba dungai gi mitei ningthau sing adubu kawholaga thaidolaga madi namtharaga thambadona tawribasi haujikti mitei khudingmak mikap thoklabanina makhoi gi damak saktam mitam khintham thoi makhoi mafam na ngamjaba hailei mana matang katham thoi haibasi siko ge aset wakhaloni lamnamasi nomu gi mapalam gi lamkoi bising lakgi sang asum hengalakli loinana Trans Asia Highway lakshilakpa international regular flight lakshilakpa train chenchilakpa amasum makhal khudingmaki asoba harakumai asoba function program pangthorakpa amadi lamdamsi gi pukning huraba mausa gi mayam ama yengsilakpa asina mapalam gi lamkoi ba kya lakna gi lambi lerakli adugi sumathakta lamdamasi tourism industry hena sakhot hanana bangasi gi lengana yamna kan honari asigumba talak phibam tanja asida mitei na hindu laini laudringai yamna anganma matamna palamba thauna phabai khoi gi mitei ning thau singi saktam mitam khinduna mapan gi lam koiba misingda yenghanba uhanba mathau tari tourism sakhot hanbada ariba matam gi khoi gi akhanaba mitei ning thau rel singi saktam mitam sing mafam sana khilauduna koirakpa arakpa misingi thamoi sumatpa puning singsina bhona gadabani
ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯝ ꯑꯃꯒꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯧꯗ꯭ꯔꯤꯉꯩꯗ ꯄꯥꯜꯂꯝꯕ ꯑꯈꯟꯅꯕ ꯅꯤꯡꯊꯧꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯟꯕ ꯆꯪꯂꯤ ꯑꯗꯨꯅ ꯃꯤꯇꯩꯅ ꯃꯄꯨꯡ ꯑꯣꯏꯅ ꯃꯄꯥꯟꯒꯤ ꯂꯥꯏꯅꯤꯡꯒꯤ ꯑꯀꯟꯕ ꯑꯆꯧꯕ ꯁꯥꯐꯨ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯊꯧꯅꯥ ꯐꯕ ꯃꯤꯇꯩ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯈꯟꯅꯕ ꯈꯔꯗꯪ ꯂꯧꯈꯠꯂꯒ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯃꯤꯇꯝ ꯈꯤꯟꯐꯝ ꯊꯣꯛꯏ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯟꯊꯣꯛ ꯂꯩꯕ ꯃꯐꯝ ꯄꯨꯋꯥꯔꯤꯒꯤ ꯃꯐꯝ ꯃꯔꯨꯑꯣꯏꯕ ꯄꯨꯋꯥꯔꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯃꯐꯝ ꯃꯤꯌꯥꯝ ꯄꯨꯟꯐꯝ ꯑꯁꯤꯅꯆꯤꯡꯕ ꯑꯇꯩ ꯃꯐꯝ ꯀꯌꯥꯗ ꯈꯤꯟꯕ ꯊꯦꯡꯅꯒꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛ ꯆꯥꯐꯝ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯃꯁꯤ ꯈꯤꯟꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯁꯤꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯃꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯃꯤꯇꯩ ꯀꯤꯡꯗꯝ ꯑꯁꯤꯕꯨ ꯂꯤꯡꯈꯠꯄꯤꯔꯝꯕ ꯑꯃꯁꯨꯡ ꯆꯦꯠꯁꯤꯟꯍꯜꯂꯝꯕ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯪꯗ꯭ꯔꯤꯉꯩꯒꯤ ꯅꯤꯡꯊꯧꯔꯦꯜ ꯈꯔꯒꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯈꯤꯟꯅꯅꯕ ꯑꯊꯨꯕꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ